nhan himsikonda aikogi sanai unerambagidamagta social media da viral oirakibda madui matangda victim amana chengdorakpagi chengdowaran taminasiko maya alas chawa haina sukhamna jai date 1 September 2025 ngarang nani chekonda thoki ba thukdo da ai sama victim ojari bani thokli ba thukdo adu social media da Facebook ta mayam ama thagat pidana sanai yu nei duna mathong maram khang da mong da leira ba kolam ba haina ai gi ijat lekha ta na ba mong da mayam gi ijat sokna ba mong da happy ba adu yum yaw da ba aran do wapam ni numit asida isa guru mai bimola hari ba yum busigi yum da iche sana thoi hari ba si ma bara da leibani ma gi ka da akoi si kakjing da gi iman bi ama se mate na ko na moi lai habi da project tapi aina adu project tapaga moi su lai ko le habi da cha sing jamina si haidun akoi si cha sing jamina ga cha sing cha ba lo ga pung tra ma tami tra ta ba matam da akoi si kumdara aga thong hangaga yum si da gi thoke to ba matam da ten subam jetli son of let ten subam sundar to mai lekai siga ma ki machan pa topa lamyan ba elas mai tei nongsa lamyan ba hai ba miyoi ani sina lujinga nabi kamu kharaga loina raga ngdang da mi gi yum da trespass to pani moina get thugai ra pani ai get le pa lai ba se u ba da moina chawo sida leire haiduna moina ai gi ming se palaga moina personal attack se torpani aduga get thugai ra padagi public mobs bu ki dana isa da akhi khang nang badagi akoi mathung maram khang dana gyan padana akoi isa hingna bana lopani matam sida isa aina police police kauraga aina akoi bom ta kanbina bagi ta police kawani aduga moina public mob thole ba matungda akoi bu moina get tagi tangkhatlaga na tai cha da isa hingna ba locha bada akoi je mafang marang khang dana lole aduga moina akoi bu na tai cha da mong da leami sanai yu nei akoi mathung tan leami aina ya da ba jwa sanai ko ne moina hai badu yumpham yaw da ba praman yaw da ba wani sigi matang da mayamna achum anan tiga piu aduga mi amagi career mi amagi ijat sanman puna moina yon bani yol ba potsi atai karing tagi nate ai ga ma ga personal nunganya da ba lebe dagi dang ta numit sida isda ai lai khang badagi mana sigumba crime asi thon bani aduga ai isa maksi mafam sida isa victim ojaki bani maga ai si hauki ba date 19 da mana ai na monda ai ki pesa lupa lak manga si chahi ama phare last year date 23 July da mana ai ki khutagi mana lak manga si keso nyalogini sigi matang da ai na monda pesa thoru ba matam da mana ai monda assault tor khiba lai pesa si thora abadi makha ta thora abadi ai ki punsira khudong thingai oigani hai na boga mana ai monda threaten tor khiba lai ba punamak si ai na sigi mayokta mana ai monda date 19 si da mana ilak patagi ai se hospitalized tok dana mana ai monda assault tor patagi ai na prompat police station da date 19 da report ma thanga chai report se da ai medical certificate loina disclose to thanga pani adubu ai gi thanga liba report sigi matung inna ma ga ai si police station da compromise song na ba haiduna kauna ki paisa gi matang sida su sigi paisa gi matang sida su compromise song na ba ko matam da nahan incident tho iba pam sa la ki ba luki ima event sing numitu da su police station da yaro ki sigi matik chapa praman su ai pam da lai jai ai darkar lai ba di social media da ai adu su thaduk sarke report ai na report thanga pam tam da medical report yawi ba medical report ke kasi su ai loina thang doctor ujarake media gi thongda ai achum aram thiga piu singumba personal nungai na tabagi damakta ai bulem na tharoi thengna ba phum da lem na tharoi dana singumba mi gi izat khonggaw naraga mi gi life manghan ba mi gi life the threat to ba to le haiduna paisa thoru bagi damakta sigi level sida mana kundaraga ai gi izat temsing na ba se sidi ai ta senga nungai jate aduga loina na hiram sida isa one sided oiga yauri ba ima event singsu sengdokpiro gari maram gi ai ki ming kauraga ai sida laire nang ne koina tanara ibase hai ba wahi se sijanaraga gari gi ai puthu odi no myam karim ta tawena hai ba chingumba mayam asi gari maram dagi no hai badu mayam thigapiyo mana akoi gi mataka siriba yu thakpa jwa sana yu nei ba hai ba wahai myam sijan na social media da thadori ba du yumpham yaw ba wafam ni akoina kari gumba nu message sida yu thakdana khotana tormta di ai ne isamak na police cha request torga medical report laholi khudak sidesta report obada akoi nang alcoholic oi akoi da adugumba ni sham ta season nabagi evidence laite haidana medical report janims hospital dagi pi riba evidence ju ai social media da thadok jarake adubu langmit sita lakliba ima event singdina ni shadi moina saraga yuno wangwang nanga gyan men tadana mi amagi thawin sin da chatlaga moina akoi bu asuk yam thina mioi bagi izat pur lai khata na ba mong da moina khungaw na basidi taseng na nungaite sida mari laina ba authority na su meeting changbi umba amata su phangdana plus neket ta laira me haiba moina nupa nupi na taisa da ba mong da laira me haiba si akoi si ichai wa pandabra aduga moina si gi kari evidence lai akoi gi mathakta moina allegation tawri basi si chomibra haibase mayam ne yengbiu adu social media da hojik viral chatliba photos amasung videos ani dugi dress sing ju different sing view mana karom dagi kamaina tawraga
थागलपनो हाइबदु मयामना कुपना थिजनबियु अदुगा डिफरेंस सुगी मतुंगिना मयामना पब्लिक ओपिनियन मैम थंबिरो कसुम काइदे खोदि माना एंगोंदा लान एक्यूज तोबदो अदुदि तसेंना युमफम यावदबा प्रमाण लेतबा पोनी माना लनाय नुवाइना दबिदमक्ता मागी मथक्ता माना एंगोंदा एसोल्ट तोबना मर मोइदना आइना पुलिस रिपोर्ट तोबा प्लस पुलिस की ममांगदा मागा आइगा पैसासिगी याना जेरोल इगिबा अदुगुंबा एविडेंस मैम एंगोंदा लई अदुगा सिगुंबा एविडेंस मैम सी आई तंगाई फत्रबदी आई सोशल मीडिया की खुदांग लोइन थादोक सरके मैम मिलियन चंबी